Manipur Asi Kangadabani Pirakliba Chietheng Mayam Asi Thengnagadabani Mipal Tangdaba Wafam Singasi all Manipur Students Union na Senduna realized to save the indigenous peoples of Manipur Haiba Hiramda Thabum Mamachutna Pangtuk Gadoriba Nifu Tarurak Shuba Mikap Thokpa Thabum Thorongi academic campaign ama Kwagachal da laiba regular English high school da pangtokpada fongdokibani campaign adu da punsibana hai Chokotpa Mipal Tangdaba mitopna amadi yeknabana Pirakadaba Chietheng dagi ngangthoknaba hotnabada HOURAKLIBA MAHEIROISINGDI achouba thodang lei adubu masida amuk hanna khumang chawshinaba mama mapa oibasing amadi ojasing asu achouba ETHIL adu PIBIYU leibak kanbagi wakhalon asi chenabnaba hotnabada MAHEIROISING khaknatana akoibada leiriba miyamsu wakhal manaba changi ngasi maning tamna hingnamba Manipur na Mipal Tanglakpa Mikhon konbagi tangkak ama laikribasi karida soikibagi no haibadu naineraga Mipal Tangdaba LAMDAM ama ohenaba hotnaminasi EIKHOIGI HOURAKLIBA NAHASING MAHEIROISING ASINASU aigi ihai khaktana maruni leibakidi araibani haina nathaiduna leiragadi tungda mitopta Mikhon KONDABA haibadu oirakani ngasi mitopna ichawgum changsilaktuna makhoigi makhada EIKHOI leirakadaba tangkak amada lakle masi thengnaba haibasi araibanate Masigumba kaya asi thengnanaba amadi wakhal taminaduna EIKHOI punna makeup thokminana pagidamakta M0 academic campaign asisu tongan ba MAHEIROISINGDA chatuna pauzil pibani haiki Thauramadu regular English high school gi MAHEIROISING amadi school adugi headmaster Soibam Fulendro yauna M sugi thomi kayasu saruyaki